Second Mahar Regiment ki personal amana soibadagi kapthorakpa nongmai maruna panbadagi dukan famduna leiba nupa ama sokle Manipur District Hospital da laikanakre thogdo ase Manipur District ki Kumbi Police Station na konba Kumbi thongkhong manakta ngasi nongtil pung ama makhairom taba matamda thokibani soklaba mioi adu kairen fabi maning leikaidagi oinam ibom ja maitei kawi chahi nifuni thoirom sure apokpana leikidraba sana jawbani thogdo asigi matangda police tagi fangba pawda anisuba Mahar Regiment ke personal sing tongduna lakiba gari adugi mathakta tongba personal amadagi kapthorakiba nongmai maruna lambi gi nakalda dukan famduna leiba ibomjagi makhong yetta panduna sokhibani soglaba ibomjabu Mahar Regiment ki team aduna makhoigi camp tu pusinduna first aid piraba matung Manipur District Hospital da makhata na refer tawduna layeng chathari thogdo asigi matangda Kumbi Police Station na su case ama lokhatuna thigatpa hokre hairi